ꯁꯦ ꯅꯈꯣꯏ ꯑꯅꯤ ꯍꯪꯗꯣꯛ ꯍꯪꯖꯤꯟ ꯇꯧꯅ ꯂꯩꯔꯅꯨ ꯑꯩ ꯋꯥ ꯍꯥꯏꯒꯦ ꯃꯤꯗꯣ ꯀꯃꯥꯏꯅ ꯇꯧꯒꯦꯕ ꯍꯥ ꯒꯥꯔꯤ ꯑꯆꯧꯕ ꯇꯣꯡꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯒꯥꯔꯤ ꯃꯆꯥ ꯇꯣꯡꯕ꯭ꯔꯥꯕ ꯅꯠꯇ꯭ꯔꯒ ꯑꯣꯐꯤꯁꯀꯤ ꯊꯕꯛ ꯇꯧꯕ ꯃꯤꯒ ꯃꯥꯟꯕ꯭ꯔꯥꯕ ꯃꯇꯩꯅꯦ ꯍꯥꯏꯕ ꯁꯦꯡꯉꯕꯅꯦ ꯐꯦꯛ ꯃꯇꯩ ꯑꯃꯨꯛ ꯑꯣꯏꯔꯝꯗꯅ ꯑꯣ ꯅꯪꯉꯣꯟꯗꯩꯁꯨ ꯉꯁꯥꯏ ꯂꯨꯄꯥ 200 ꯂꯧꯈꯤꯕ꯭ꯔꯣ ꯃꯥꯏ ꯐꯣꯟ ꯕꯦꯂꯦꯟꯁ ꯌꯥꯎꯗꯦꯅ ꯑꯩꯉꯣꯟꯗꯒꯤ ꯂꯧꯈꯤꯕꯅꯦ ꯏꯃꯥ ꯏꯅꯝꯃꯅ ꯁꯤꯜꯂꯒ ꯅꯨꯄꯥ ꯎꯅꯕ ꯆꯠꯂꯤꯅꯤ ꯈꯣꯠꯂꯤꯅꯤꯅꯅꯦ ꯑꯁ ꯑꯗꯨꯗ ꯑꯩꯁꯨ ꯊꯩꯅꯕ ꯍꯣꯠꯅꯕꯗꯅꯦ ꯍꯣꯏꯅ ꯈꯨꯝꯗꯣꯛꯈ꯭ꯔꯦ ꯅꯪ ꯍꯥꯏꯗꯨꯕꯨ ꯃꯣꯏꯗꯤ ꯊꯥꯖꯈ꯭ꯔꯕ꯭ꯔꯣ ꯊꯥꯖꯕ ꯊꯥꯖꯗꯕ ꯍꯥꯏꯗꯨꯗꯤ ꯉꯥꯏꯍꯥꯛꯀꯤ ꯃꯤꯍꯨꯟꯗꯨꯅ ꯄꯨꯔꯤꯗꯅ ꯏꯁ ꯍꯦꯟꯊꯣꯏꯁꯤꯗꯤ ꯑꯃꯨꯛꯇ ꯅꯨꯄꯥ ꯑꯅꯤꯒ ꯀꯣꯏꯖꯥꯠ ꯑꯣꯏꯔꯦ ꯐꯣꯟ ꯁꯦꯜ ꯍꯥꯞꯄꯒꯤꯁꯨ ꯇꯥꯃꯣꯒ ꯏꯇꯩꯃꯗ ꯁꯨꯝ ꯍꯥꯏꯔ ꯂꯩ ꯅꯣꯡꯃꯒꯤ ꯂꯨꯄꯥ 500 ꯈꯤꯇꯪ ꯐꯪꯉꯁꯨ ꯊꯥ ꯑꯃꯗ 50,000 ꯅꯤ